Manipur optional gi mai kai digi maroi bi ipau sing miam na thamjari ahan bada kanglei pak ki mai ra digi lokusaraga Kohima gi phesema da singning khai badigi Manipur gi gari kya pandnu leiriba si horokna ba MDA gi lising makhar bypass road chemba gi thaba okre National Highway to Imphal Dimapur lambi gi Kohima gi phesema da singning khai badigi lambi thingmar mar moiraga Imphal tamna Sanglakadaba, Nomgi sang the Yadraba Polam sing yawn hidak langtak puraku gari kya panduna lady, Lady Bass impaltan laknaba, bus pass road ama siemnana batabok pokre. Manipur drivers issuation makwigis minari Senapati truck owners issuation, Senapati trucks drivers union amadi, Manipur Gorkha motor workers welfare union yukusamnaduna, bypass road siem begitava do packet pokibanari. Bypass road as siem na picking a sea, JCB ama recovery benama amadi, Punkungamari subnama tauda by ambulance a home MDA gi, Sakmai the labor office mamandi MDA gas minariba, association amadi union gimiotion of Kusnakre, Sam Gadoriba, bypass road as Kohima gi, Kedima rotegi, Laklaga Mao Madi Tadubi, Tarakadaba kilometer Kungamangaram Sangba, bus road ni Hari. Panmaya bade mamang thagi kontraga mathogi ayuktigi singning haibadagi lambi asi tatna lakibane dubu hauzu phaob lambi asi madi leinaba authorities na semjin meki mami tadri lambi sem na begi dam JCB amadi ambulance kusina ba duga madi leinana AMD gi general secretary khetri mim sanjoina hibada Imphal juriba mamadi Imphal Dimapur lambi animak singning khaibana maram moiraga Manipur da sanglakadaba gari sing sanglak pangamdabadagi miyamna nongmada sangdaba yadraba polam sing phangdabagi awaba mayuknari bisi yenglaga lambi sembagi khongthang silokhalapani driver sing yaifanaba lairiba union natragan association sing amaga maga hunnaduna leibigi muhutta miyamgi amadi driver sing yaifanabagi damak thabak tawmina seba wafam su makna phongtokhi amaromdana Naga ki Luchingba Muivah na Naga ki lam inchi ama phaob piroi haikiba ngasisu ngakigani Beles Authority Haukibe April mangad kuki amadi makhoi khulai paibe singna Konsaram Beles satharakiba thaudu odugi matangna yana se agreement ama UNC ki working committee amadi sahil kani na Tamjam da leiba UNC ki office da hokiba junani da khuyek pi ki hariba si khangdi loinana Naga ki Luchingba Muivah na Naga ki lam inchi ama phaob piroi haikiba dunga sisu sapsa nga kenen Konsakul Beles Authority na phongdorakni Konsakul ki Beles Authority na Konsakul ki Beles Authority na press thadorak pa sirolaman hairibadi thokriba thaudo odugi matangna hokiba junani da yana sirolama khuyek pi na khiba asigi matangna kariguma amata pau pirak paliti Naga ama oina UNC da thajaba thamduna asengba asumbu wafam phangnaba ngainaribani loinana aikhoigi Naga lamsing amadi izat ngakpi gani khalibani warabasu wana khangduna lakiba thajaba du manganingdi Sayesigi January tareta longwiram da minungsi leitana nupi angang da khut tharakhiba adu ngasi phaoba kawba ngamdana leiribani madu da natana koki militant sing April manga da Konsaram Beles satakhiba ka henba thaudo duna wakhal da akiba phaoba du ngasi phaoba koktri haidi Solasin hai Konsakul gilam gi matana kariguma hiram amata yasinabi yaroi yellowing aidigi loinaraglaba lamdamasi Naga ki Luchingba Muivah na lam inchi ama phaoba piroi haikiba ngasi sungaki gani loinana UNC ki working committee na Naga miyam gi yenglaga asumba amadi asengba gi damak lepiyu iramasida Luchingba oiriba singna asengba thabak tawbiyu hainasu appeal torokli amaromdana oinam sawambumda Imphal to rail gi torban sauna ni khairakpedi miyam na mi paiba poknakri Nongsuba khara lepkhibadagi torel singi imai khara hantharaklavas Imphal torel gi maril oiriba lilong kendra gi manung saliba oinam songbo makhalekai mapada ising torel torban sing nongna ni khaiba horakpadigi meke dongi miyam na mi paiba poknari pausin hai ngaseyu khangauduna torel maril adugi torban sing ning khairaki torban chaun ni khairakpadu meke dongi club ki miyoi sing amadi miyam na are uwa sing yauna polam kya puthokhtuna Nikhairakhiba torban gi saruk sing semjin sajinbegi thabak satakri haidi maike dongi miyamna phungdorapagi matunginadi lainga ki maike digi hausuk phawbada phaklong khara amadi wa khara pirakpana tana atai masak matum amata pirakparaitri nongmanini gi mamangna sutorel torban ising pathokpa yabi akiba leinabana miyamna saphagadaba mafam singna thaidokna duna leinaki tanja asida torel gi ising imai handakraba matungda ngasi torban gi saruk sauna lewak ni khairak posite miyamna amuk hena mi painari karigum nong amuk suruglabadi phibam phatraba torel torban gi saru asi ning khairak tuna ising thadorak tuna yum kai kya ama paksana thomjinba yabi oithokpa sauna leiri maram aduna lenga ki mari leinaba authority singi miyeng sang biyo haiki Amaromdana
ngase pung taruktagi tara phawgi manungda manipurgi tuan mafamda nong sukhibagi report amata phangma ngamkhidre manipur miyamna manipurda makhatana nong sukhigedra mari nong kaya yamna sukhi habigi asingba report khangningbana langtakna ringai ser asida ngase pung taruktagi pung tara phawba haibadi pung mari asida manipurgi tuan mafamsingda lairiba rain gas station singda nong sukhibagi record amata phangkhidi imphal tural gi minu thong mapar tural gi isel warning level gi makhara seli iril turel gi iril bung thongda aduga manipur turel gi na ithai beres turel gi ising warning level gi makhara seli housing thoklibi isaw siga mari lenana water resources department numit khuding gi manipur miyam na piba flood report ki matungina ngase ayuk pung 10 da piba report ngase ayuk pung 6 tagi 10 phawba hawkiba pung mari asida imphal turel gi kangpokpi da leiba rain gas station iril turel gi cycle da leiba rain gas station thawal turel gi litan amasum rasbowan lamphel amasum ziribam da leiba rain gas station sing nong subigi report phangkidri report asina makhatari be imphal turel gi minu thong da leiba gas site level the walking level gi makhada duga lelong da na walking level da gi point khakra khakta mak hengatuna senki iril turel goina iril bung thong da turel gi ising walking level gi makhada senki amasum nambul turel gi ising flood level gi makhada senki nambul turel gi ising na thongnambombi gi makhada flood level dagi point khara khaktama hengalaga senki thawal turel gi ising thawal thongma par walking level gi makhada senki duga manipur turel gi ising su ithai beres the warning level gi makhada senki isaw sing mari lenina hauzik su ithai beres ki gate number 1 2 3 amasum 4 mapung phan hangdokli imphal beres ki wena su gate number 1 2 3 amasum 4 hangdoktuna thamdi samusang regulator sumapung phana khumjinduna thamle loidana thawal village ki gate number 3 su 0.20 m phawda hangdoktuna leidi haiden su paus da makhatana su phungdorakli amaramdana Parliament ki nungzu mifam July 18 digi August 12 phawbu sathragani Union Parliamentary Affairs Minister Kiren Rijiju na mifam sigi notice thokri Parliament ki nungzu mifam July ki 18 digi August 12 phawbu sathragani haina Union Parliamentary Affairs Minister Kiren Rijiju na ngasi sirol ma thokibaga loinana mifam asi Parliament ki Lok Sabha amasum Rajya Sabha animakta July gi ayuk pung 13 digi phamba hawragani hari Handak Parliament ki Rajya Sabha amasum Lok Sabha animakta sadakhiba budget session adugi tha ahumgi matung nungzu mifam asi sathanaba Union Parliamentary Affairs Minister Kiren Rijiju na ngasi sirol ma thoktuna khankibane Haukiba say sigi April 12 Jammu and Kashmir gi Pahalgam da terrorist satarakiba terror attack ta tourist yauna misam 12 hatkiba thaudo aduga mari lenana Congress ki President Malik Arjun Kharge na mahaki expose thagalakhiba warolamada terrorist attack asiga mari lenana emergency mifam ama kauna ba khangan kiba lekhrabani Congress ki President Malik Arjun Kharge na mahaki expose ta thagalakhiba Parliament ki mifam kauna ba wafam adubu opposition leader Rahul Gandhi Priyanka Gandhi TMC की MP अभिषेक बैनर्जी यावना तुआन राजनीति दल सिंगी MP सिंग सौकटखिबने लोइना कांग्रेस की लुसिंगबा Malik Kharge Arjuna Jammu and Kashmir की पहलगाम दा थोखिबा टेरर अटैक अदुगी मतुंग तरकपदा इंडिया अमसुंग पाकिस्तान लेबानी की मरक्ता थोखिबा लानफम अदुदा पंजाब की Ponas Uriamasum Razaurida Misam Kya Shikiba Taudu Matang Mifam Amakaunasu Takshilak Palakravani. Panbaya Jammu and Kashmir ki Pahalgam na Tukiba terror attack at Malem Gile Paksing na Akan Mamong Yaning the Bapundu Narakibagaluna. India Amasum Pakistan Lebani ki Merka Tokiba Lan Pamaduna National Security the Akaibikia Lakpamadi Malem the Asobalanjam Eraku Yavik Akiba Lebedigi America ki President Donald Trump na Sisphere Laktokuna Lanasi comes in Kivani. Amaramdana National Highway Kuntraga Taren Impal Jiri Lambi Paunadri Jiri Degi Tolakpa Mio Jiri Degi Torakpa IOC ki tanker ama Lokarata Sinkri Haukiba Numit Krani sit Awang Poklamdamda Akak Arau Yaun Akan Mamong Surakiba Nong Namar Moiraga Landslide Toktuna National Highway Kuntraga Taren Impal Jiri Bam Lambi Nung Dalan Mapada Nungzau Yauna Ngak Laitana Kintarakpadi Lambi si Pauna Bungamdana Lady Talasi Nasi Jiri Bamdik Impal Tamna Torakpa IOC ki Taupuba tanker ama Barak Turel Mapal ki Lokarata Sinkri Jiri Bamdik Impal Tamna Torakpa tanker Yauna Tuan Pulam Simpuba Truck Samayanka Hena Panduna Lady Isterasi the Hausik Sing Amasum Tampaki Tuan Mapam Sing the landslide Amadi Ising Isau Toktuna Miamna Isaugi Awaba Mayunari
Manipur Tampaki Imphal Nambul Turel Yauna Marueva Turel Singi Ising Imai Khar Hantaraglabasu Turel Toraban Kaibidigi Suan Kiba Yum Yauna Sauna Ama Ata Thokiba Dugi Awaba Mayunari Hausu Imphal Iski Tuan Mapam Singda Thoklibi Isa Oshiki Awaba Kahena Mayunari Isa Oshida Yum Kya Santa Kiba Madi Suan Kiba Dugi Awaba Miyamna Mayunari Isau mayungnari miyamgi mateng tuan maikaidigi leptana pangli amaromda ngasi singi tuan mafamsingda nong kana sukibigi paw lairi loinana Chuchangpurgi Mizoram phaunariba National Highway gi Goite Road ta chauna chingning khairakpadigi lambi asi phauna khidri hairenisu pawsda makhatana phongdorakli amaromdana Chuchangpur Aizol lambi da landslide thokpadigi lambi phaunadre Chuchangpur ising isau mayungnari Haukiba numi kharani asida nong leptana tabana maram oiraga Chuchangpur district ki oina khwaidigi maruoiba lambi ama oiriba Chuchangpur Aizol lambi landslide thokpadigi phauna khidre Chuchangpur su ising isau mayonari Pausna makhatana hairibana Chuchangpur district amasu Mizoram gi Aizol ga phaunariba National Highway number 102B Guite Road ta singning khaibana maram oiraga lambi asi phauna khidabani Haukiba numit kharanigi mamangdagi nong leptana subana maram oiraga lambi paringa sigi tuan mafam kya landslide thoktuna gari kya panduna lairi Chuchangpur district ki oina di lambi asi natana mapandigi posai pusilakna ba lambi amata laiti lambi asi makoigi lifeline ama oina lairibani lambi paringa sida leiba Sinjuwal amasum Kwangen gi marakta ama aduga Sinjol amasum Khwakhwan gi marakta khwaidigi sauna landslide thokpadigi lambi asi phaunaba ngamdana lairibani adumapu lambi asi makhatana phaunaba yanaba sengdokpigi thabakta mateng pangbinaba Guite Road Chip Association gi makaidegi NSIDCL khankri panma yawbade numit kharani gi mamangdagi state asita nong leptana sukhibana maram oiraga tuan mafam maudraga humdoida singning khaibigi thawdok sing thokibani Imphal Dimapur lambi gi oina Nagaland gi Kohima district ki manungsana leiba Pheswa village ki mapada meter yankhairom sangba lambi gi saruk ama ningkhai khibadagi lambi asi phaunadri lambi asi gi hausi oiriba phibam state adugi deputy chief minister TR Zeliang na hakthengna satunu yengsingkri loinana TR Zeliang na lambi asi atupa matamna samjinana ba mari leinaba singda ayiba role thaduna khankri Se Minister Nepirio gi maikaidigi su Ministry of Road Transport ayiba role thaduna alternative route ama semnabagi proposal thakre dubu lambi asida light vehicle singi oina di district authority na one way route ama thaba horedi amarom the state asid house thukli bisawsina maram oiraga miyoi lamaga lising humfuga mari ga sanipan ga humdraga mapan sai thengpangli miyoi mari na aso apan nangkhri miyoi amana laikhidre yum lising kunthra ga manga ga chama ga yankai ga humdoina ama ada thokli isawsina yumna thokpa sasan humfuga mari laikhidre miyoi lising hum ga chamapan ga taraga tere chapaga taba mapam simda hongdokri house phawi ga na relief camp humdraga tere hangdopa ga loinana medical relief camp mari hangdokri lawpham hector 82.79 isauna suon kibaga loinana infrastructure yankhagani thui ama anda thokre isaw siga loinana tuan mafam samaga ani singning khai bigi thawgok thokre amaromda isaw sida awaba taraba sing mateng pangnaba center digi NDRF Air Force Navy amas army tharak pa hokre anisu paus da makata na phongdorakli adu tentang na sumna meyamna thamjaramge adu hausukoina di meyam pau si matang sai lusinjarage mas makhata pa anoba update meyam pun ngamina sena channel sigi mekedi meyam phamda makhata na thamjari